Monitoring Committee amadi Jiribam da laiba tongan-tonganba organization singa loinana changsilakpa khongjanggi matungina hokhiba January tang 35 da hariba hospital asi full-fledged district hospital ni haina government lauthokpikre madugi damakta aikhoi khongjang changsileba singna amadi Jiribamgi tongan-tonganba praja miyam punamakna hariba order sibu yamna taram oksei tawbatabu akhoi numit aduda thamjagiba wafamgi matungina numit 10 gi manungda hariba full-fledged district hospital ama oibagi masak mathum loinana matik chaba semo grade suba semo ama amadi MS thambiu haina wafamji thamjagibani aduga karigumba hariba full-fledged district hospital oibagi masak mathum amadi matik chaba doctor matik chaba semo amadi MS thambidaba taragadi akhoi makha taba khongjang kaya changchingani haina thamjagibani adugo hariba numit adu masidi numit 10 hogre asi phawbada mari leina leingana hariba wafam asida karigumba response amada pibirektre adugi ju mathakta hawkhiba January gi tang 9 2025 asida doctor tarukha join tawgani haina order ma thokre doctor sing adudi Dr. John Abis Ratham General Medicine da ani sugada Dr. Santosh Surgery gi Dr. Priti Observation and Gynae gi Dr. Sinchom Gynae gi Dr. Arun Asabi Sina Pediatrics ki aiba order si Joint Secretary Health and Family Welfare na thokibani hariba Dr. Singh si Jiribam to join tawni hana thokibani adu ngasi January gi tang 19 kunmapan euro phawbada join tawrate sina karamba mawong da thoiba order no aduga makoina join tawdra phawbada lenga tumina lesin bagi athasina karino Jiribam bu thuksabi da bra khoi ni hospital bu monitoring committee bu amadi atai civil society organization Jiribam si bu thuksabi da bra simu da inle hamjaningi adugi su matakta amuka mo January tang 30 ta Dr. Taruk ama join tawna bagi order am su thokre Taruk tugi manungda manga amadi join tawre aduga doctor ama haibade Dr. Soibam Neha ma hoji Delhi da further study gi damakta lairibani asigumba mafam asida join ju tawbu sunya yaroidaba doctor ama bu hariba list asida yawsa leibe sina kari maramgino sina karambano sina si ju amuk akhoi yam ne peja de mase koi tasel lai thibani aduna tapadi akhoi monitoring committee amadi atai civil organization singna si hospital si maramda khongjing kaya changchalaga su thongsa usadabagi tasanadabagi bonam eida leire akhoi yam pende mitarani matam pere bauda kadimda hanna yengaktabagi bonam ka leire sumdagi cheda tarakanda thabok onadi amda pangthok pektre cheda tabaduna thaboi ba yagadra sungoi oirodaba thabak ne duna akhoi mayam haiba organization amadi atai prajamya khudimangna si matangda akhoi pendabadu thamjai maramaduna tabirakrabanina aikhoina laliba February tang ahum ahing nongyai total shutdown Jiribam asida total shutdown na lakhok jare adu karigumba asida so amuk response matik chana phamdragadi mathangi numit haibadi February tang 3 gi ahing nongyai matam kaktaba economic blockade ama lakhok jare